MILITANT militant singna JIRIBAM gi MEECHAM taruk MEEHAT THINA HATKHIBA ADUDA CHENNABA sing Cheirak PIYU HAIDUNA MAMANG TAGI TANG TARATRUK tagi URIPOK APUNBA LUP AMADI URIPOK NUPI APUNBA LUPNA CHANGSHILLAKHIBA Khuthang Chara Henbagi Khongjang NGASI ga THANA Numit kulumdoi ni Shukhre JIRIBAM gi MEEHAT CHENNABA MILITANT militant sing PHADUNA Cheirak PIDRIBA PHAOBA Khongpham Handokloi haina URIPOK APUNBA LUP ki maikai dagi phongdorakli Khuthang Chara Henbagi Khongjang asiga mari leinana URIPOK APUNBA LUP ki General Secretary Samam Drubana Hai HAUKHIBA November 13 JIRIBAM District ki Borobekra Subdivision na konba Jakuradorda angang ahum yauna MEECHAM taruk kuki singna phakraba matung yamna minungsi leitana hatolaga hundoklambagi thodok adu sahing chaba singeli chatni langi matamda phawa nupi angang singda khut thanade adubu pangdaba MILITANT militant singna makhut chalaba nupi angang singda chathakhiba thong adudi ngakpifam thoktaba maralni makhoi sing adu pharaga Cheirak pibaga loinana MEEHAT ADUDA CHENNABA KUKI organization sing adu terrorist organization ni haina lautoktriba phawba haujik changsiliba Khuthang Chara Henbagi Khongjang asi handokloi haina makna makatana phongdokhe matamduda noi taruku hostage oina phagraba matungda yamna tamthiba mongda noi olaba matungda makoi bu halakpaduna maram oiraga any community so oisino amasu oisino nupi angang da khut thaba hai de potse masi yaningde haibgi kolau ga loina masiga mari loina akoi URIPOK APUNBA LUP na ngasiga thana numit kundoi ni changshillakhiba Khuthang Chara Henbagi Khongjang asiga mari loina akoi Manipur government amadi India government bi हम दा कोइना हाइजरी बसी हाइरिबा मराल लेबो सिंगदोम आकपा Cheirak पियु मराल gi matungina amadi हाइरिबा थोदोक्तुदा चेनरिबा अदुमा कुकी organization sing अदुगुम्बा अखोइगे लौतुनबा चेनबा पुरा मुखु terrorist ने लाउथोकपियु हाइबा खोंजन सी अखोइ संसन जबनी अदुगा ngasi बावदा government gi side gi करिगुम्बा response amata अखोइ positive response अखोइ उजद्री मरम मदुना अखोइ खोंजन सी तसेंगा हाइजरगदि फंद्री फाउदी अखोइ URIPOK APUNBA LUP अमदि URIPOK NUPI APUNBA LUP ना संचिल्लिबा खोंजन asi अखोइ मखा ताना संचिल जेगिनि